Wari asi mamangda hapjakiba barak turelda nungsi irei hairiba wari adugi anisuba amadi aroiba sarukni. Ahanba saruk yengbidriba miyoisingna description da yauriba link asida changbiduna wari adubu yengbinaba haizari. Somesna chanchana lagliba lambi adugi mataida gari adu khamlami. Thawan gari dagi kumki Somes sukumlae. Chanchana thawan ubada momonoktuna kawraklami. Da thawan kai chaluino. Ngasidi shooting leitraba. Ngasidi lepe. Noida Somes ka poche khara leirubani. Nangdi college chaluiro. Hoi, chaluine. Noigi college ki visual sidi salwar oina sele. Manipur dadi phanik sele. Aisu phanik selaga college chaninge. Adubu sidadi upai leite. Ai kanamta hage. Hayo da thawan. Somes thawan da khangyeng yengraklami. Thawan chanchanda wa ama haining na machinda pallaga leiduna chanchanda amuk yeng nakanda amuk yeng tawrami. Chanchan so thawan na hairakadawriba wa amadi magi mataw aduda chingnaba phawduna ikaibusu phawduna thawan da haifet yenglamlaga luktharaga nakanda onthokirami. Thawan na hairage khanduna ya heka thokpaga Oja Bipinna sorok wangmudagi kawraklami. Bungo Thawan chanchan amadi Somes makoy ahumak Oja Bipinda yengthoraklami. Somes na mathanta haizarami. Sina phare. Asi hairaga Oja Bipinna kawrakliba adu momonoktuna makhut thangkatuna khumlaklami. Oja Thawan ga chanchan ga so tawphom khanglamde Oja Bipin magi mi amaga sorok lanthoraklami. Thawan momonoklaga Oja Bipinda hairaklami. Oja poche khara leirubani. Chanchan su thingnadana wari sum sarambani. O ibungu khogi leifamdasu chacharurabani. Punna chamina khrase Oja. Hayengi khanarurase. Hoi ibungo. Chanchan na ipan aisu chacharage. Nabung khoiga aikhoina thilamagi ni bema. Yazarani ipal ayadum chachakhrage yausu yaudore. Thawana thilamage. Asi haiduna Thawana chanchanda yenglaga haireklami chanchanda amu ikairap tongna khumlae. Yarani dada Thawan yausu yaudore ayadum chachakhrage. Oja Bipinna phare Fajana chalo ko akhoisu changkhrage. Chanchan sumagi lambida chatki Thawan hoi gari ka khatuna tapna thauba hauki. Oja Bipin hoina gari machada thauki. Chanchan lerak amada haijinki chanchanna maning onthoktuna haifet yengthorakpada Thawan hoina lerak adubu landuna thaugadabagi mapa chanaduna Thawanna gari manungdagi yenglakpada chanaduna chanchanga mi chanarami. Amuba leichelna haidoktuna ngauna langna nganba tanjana tholakpagumna chanchanna mangda tariba samlang adu haifet haidoklaga momon noklami. Thawandi chanchangi adugumlaba mataw aduda kasar lamdam aduda magi thamoi tahobagumna phawki. Nakalda phamduna gari thawriba Somesna noklaga haireklami. Hojikida phajai. Oja Bipinso matang chana lai. Haiduna noklami Thawan Somesta phaina yenglami. Mathangi numini Thawan Somes makoigi miyoising amadi Oja Bipin Oja Manigi sangaida laklami. Oja Manigi sumangda chawkri thaduna koina phamlaga wari sarami. Thawan hoigi miyoi amana video coverage tawrami. Ojana mafam asida aikhoi mitegi thangtagi mahi ase sindam sang lingkhatuna lairakliba se kayam kuibire. Aduga kamdongna lingkhatkibano haibado samlapna haibiyo. Aibu pokpa aigi panthaudagi aina mahi ase tamjahobani. Chahi lising amaga chamapan yangkhaidagi tamlakpani. Sindam sang ase leiba horakpana lising amaga chamapan nifudani. Kanglaipak Manipurda aikhoigi thangtagi mahi ase British lengakna chahi nifu nithoimu thinguraba matungda chahi lising amaga chamapan kunthra marida iningthau churjana amuk nauna tamba yare haiduna mahi ase tamba horakhibadagi mafam asidasu tamba horakhibani. Sindam sang asidagi mahiroi kaya amasu haukhre. Thabak atai painakhiba leikhiba kaya amasu yaukhre. Thawana yamna sanglaba matamni Ojana haibiriba asi sindam sang asina mafam asigi khwaidagi liraba thangtagi sindam sang oirumgadaba male. Aduga Ojagi sindam sang asida tamliba paring kanglun ase karamba thaubugi oibirabano. Chummi. Mafam asida leiriba thangtagi sindam sang sing asidagi sindam sang asina khwaidagi lire.
ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯝꯂꯤꯕ ꯄꯔꯤꯡ ꯀꯥꯡꯂꯣꯟ ꯑꯁꯤꯗꯤ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯤꯡꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯇꯩꯁꯤꯡꯗ ꯇꯥꯛꯄꯤꯔꯝꯕ ꯀꯥꯡꯂꯣꯟꯁꯤꯡꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯁꯝꯊꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯤꯡꯊꯧꯒꯤ ꯄꯔꯤꯡ ꯀꯥꯡꯂꯣꯟꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯣꯖꯥ ꯕꯤꯄꯤꯟꯁꯨ ꯌꯥꯎꯅ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯅꯍꯥꯟꯅ ꯂꯧꯖꯒꯗꯕꯁꯨ ꯁꯨꯇꯤꯡ ꯈꯔ ꯍꯧꯗ ꯌꯥꯗꯗꯅ ꯈꯔ ꯍꯥꯟꯅ ꯍꯧꯖꯤꯟꯖꯕꯅꯤ꯫ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯖꯒꯗꯕꯗꯤ ꯌꯥꯝꯃꯤ꯫ ꯑꯗꯨꯅ ꯈꯔ ꯏꯪꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯇꯞꯆꯕꯅꯤ꯫ ꯑꯗꯨꯅ ꯐꯩꯗ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯩꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯗꯒꯤꯁꯨ ꯈꯪꯕ ꯌꯥꯕ ꯈꯪꯖꯔꯒꯦ꯫ ꯁꯨꯇꯤꯡꯁꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯐꯔꯦ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯑꯩꯒꯤ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯃꯍꯩꯔꯣꯏ ꯃꯣꯏ ꯑꯅꯤꯅꯤ ꯑꯩꯒ ꯂꯩꯔꯤꯕꯁꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯑꯥꯔꯃꯤꯒꯤ ꯀꯣꯂꯣꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯠꯈꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯈꯤꯕꯅꯤ꯫ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯣꯖꯥ ꯃꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯊꯋꯥꯟꯅ ꯑꯣ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏ ꯂꯩꯔꯤꯕ ꯔꯣꯝꯗ ꯊꯋꯥꯟꯅ ꯆꯟꯆꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯊꯋꯥꯟ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯣꯖꯥ ꯃꯅꯤꯗ ꯃꯥꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏꯒꯤ ꯁꯨꯇꯤꯡꯗꯁꯨ ꯌꯥꯎꯕ ꯑꯗꯨ ꯎꯗꯦ ꯍꯥꯏꯅ ꯍꯪꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯕ ꯐꯖꯗꯦ ꯈꯟꯗꯨꯅ ꯊꯋꯥꯟꯗꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯇꯨꯅ ꯑꯣꯖꯥ ꯃꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯁꯤꯗꯁꯨ ꯂꯩꯔꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯖꯕ ꯇꯥꯔꯦ ꯑꯣꯖꯥ꯫ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯒꯤ ꯈꯨꯜꯁꯦ ꯁꯨꯝ ꯀꯣꯏꯅ ꯆꯠꯆꯔꯨꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯥꯛꯁꯨ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯏꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯋꯥꯟ ꯁꯣꯃꯦꯁ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯑꯣꯖꯥ ꯃꯅꯤꯒ ꯂꯩꯍꯧꯔꯒ ꯊꯋꯥꯟ ꯍꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯕ ꯆꯠꯈꯤ꯫ ꯈꯨꯜ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯔꯦꯡ ꯍꯧꯏ꯫ ꯁꯝꯕꯜ ꯅꯦꯝꯅ ꯈꯥꯗꯨꯅ ꯁꯝꯕꯜꯁꯤꯡ ꯇꯥꯏꯅꯕꯗ ꯂꯩ ꯃꯈꯜ ꯃꯆꯨ ꯀꯌꯥ ꯁꯥꯠꯂꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯅꯨꯡꯁꯤꯠꯁꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯥꯡ ꯑꯃꯗ ꯁꯤꯠꯂꯤ꯫ ꯌꯥꯝ ꯆꯤꯛꯏ꯫ ꯌꯨꯝꯁꯤꯡꯁꯨ ꯂꯟꯅ ꯇꯥꯏ꯫ ꯑꯩꯈꯣꯏ ꯑꯗꯣꯝꯗꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯀꯥꯈꯠꯅꯗꯣꯔꯦ꯫ ꯁꯤꯅ ꯈꯨꯜꯅꯤꯗꯅ ꯁꯍꯔ ꯅꯠꯇꯦꯗꯅ꯫ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯈꯔ ꯁꯨꯛ ꯄꯥꯏꯗꯨꯅ ꯁꯨꯝꯕꯟꯗ ꯐꯧꯒꯨꯝꯕ ꯀꯔꯤꯅꯣꯃ ꯁꯨꯕ ꯊꯋꯥꯟ ꯍꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯇꯣꯟꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯍꯣꯏꯅ ꯆꯠꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯋꯥꯟꯅ ꯆꯟꯆꯟ ꯎꯔꯛꯂꯝꯃꯤ꯫ ꯆꯟꯆꯟ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯇꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝꯕꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯔꯤ꯫ ꯊꯋꯥꯟ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯃꯦꯁ ꯈꯔ ꯆꯈꯠꯂꯒ ꯂꯦꯞꯇꯨꯅ ꯊꯋꯥꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯃꯦꯁꯁꯨ ꯊꯋꯥꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯆꯟꯆꯟ ꯎꯔꯛꯂꯝꯃꯤ꯫ ꯊꯋꯥꯟꯅ ꯆꯟꯆꯟꯅꯦ, ꯃꯌꯨꯝ ꯑꯣꯏꯔꯝꯃꯅꯤ, ꯐꯧ ꯁꯨꯔꯤ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯆꯪꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯟꯆꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤ꯫ ꯁꯣꯃꯦꯁꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ꯫ ꯊꯋꯥꯟ ꯆꯟꯆꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯃꯦꯁ ꯍꯣꯏꯅ ꯃꯇꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯋꯥꯟ ꯆꯪꯂꯛꯄ ꯎꯕꯗ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ? ꯆꯟꯆꯟ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯊꯋꯥꯟ ꯍꯣꯏ ꯆꯪꯂꯛꯄꯗ ꯎꯔꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥ ꯊꯋꯥꯟ꯫ ꯂꯩꯔꯝꯂꯤꯕ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯊꯋꯥꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯋꯥꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯔꯕ ꯐꯤꯕꯝ ꯁꯕꯥꯟ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯆꯤꯔꯣꯜ ꯇꯧꯅꯔꯝꯃꯤ꯫ ꯊꯋꯥꯟ ꯆꯟꯆꯟꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯟꯆꯟꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯣꯗ ꯈꯨꯝꯂꯝꯃꯤ꯫ ꯏꯅꯦ, ꯑꯩ ꯆꯟꯆꯟꯅ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯗꯤꯔꯦꯛꯇꯔꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ, ꯂꯦꯡꯁꯤꯜꯂꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯑꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯪꯒꯣꯏ ꯆꯥꯎꯔꯞ ꯇꯧꯕ ꯑꯗꯨꯗ ꯊꯥꯗꯨꯅ ꯊꯋꯥꯟ ꯍꯣꯏꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯁꯤꯁꯨ ꯐꯧ ꯊꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯑꯁꯦ ꯅꯣꯛꯅꯒꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ꯫ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯂꯩꯇꯕ, ꯁꯥꯏꯖꯤꯟ ꯑꯃꯒ ꯁꯝꯅꯕꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯔꯤꯗ ꯏꯅꯦ꯫ ꯏꯅꯦ ꯍꯣꯏꯒꯤꯁꯤꯗꯤ ꯂꯝꯅ ꯆꯥꯎꯔꯤꯕ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ꯫ ꯊꯋꯥꯟꯗꯤ ꯆꯟꯆꯟꯅ ꯁꯨꯃꯥꯡꯗ ꯁꯨꯝꯕꯟꯒ ꯁꯨꯗꯨꯅ ꯃꯀꯣꯛꯇ ꯌꯦꯠꯄ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯤꯕ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯆꯟꯅ ꯌꯦꯡꯂꯛꯄꯗ ꯊꯋꯥꯟꯒ ꯃꯤꯠ ꯆꯥꯟꯅꯔꯝꯃꯤ꯫
Thawan momo noksilaklammi Chanchansu haifet noktuna nonthakhi. Tharona machanupibu kauraklammi. Sida launi bema nangna film amagi video nami haibadugi director oja hoi laklaga nangna kaidorino. Chanchan sangoida Thawan hoina phamliba aduda changlaklammi. Da Thawan hoi kai chapirubano sida sumlairo. Thawan di Chanchan gi icham chamjaba mataw aduda hena nungsiba phauduna Chanchan na hanglakliba adu phawbo khumdaba makhai yengduna leirami. Someso Thawan da hanglakpanina Thawan na khumgadra khanduna khumlamde. Adubu Thawan di mangduna leibada mana khumge hek tawbaga Thawan na khumge tawbaga phangjinaduna makhoi ani yengnarami. Oja mani gi manakta lakpane. Oja gi interview lobagi. Oja na chak ising sulang hauri. Nang yaudabadu kaidawrino na nangi yum thirakpane. Nang yaudabadu kaidawrabano na nangi yum thiraine. Ai yumgi thaba khara loisalamnaga lakke tawbane. Oh, adudi punna chakhrase asomdasu loiramdoramani. Thawan na chapminakrase haiba aduda Chanchan mamada yenglaklammi. Nakuna saga hamtoga loisilroi bema. Nangi oja hoidane oja director hoiga chapminaruro. Thaja hoi maina loisanjarani. Hoi ma. Asi haiduna imungda changki. Ine, sumbanda suribasibu karino. Asi haiduna Chanchan ki mama Tharoda hanglaklammi. Hintakni ibungo. Oh, sumaina sumbandaga phawga suba hendaga subase. Akhoi romdadi uba phangjabani. Imphaldagi haithakiba machidagadi uba phanggadra. Ubada pukningda kainom phawi. Video namjage ne. Namu ibungo. Somesna laisabi sing aduna sumbanda hendak suba ado video namlami. Tanja aduda Chanchan thoraktuna makhoi punna Tharoda chalukhige hairamduna oja manigida laklami. Thawan ga Chanchan gana mang thaduna chatminarami wa amata ngangnaramde. Chanchan so angangmukti natrabanina Thawan da phawriba ihul ado masu khanglibani. Makhoi ani adumak tumina wa amata ngangnadana chatminarami. Tungda someso lai cameraman angang aduna hairaklami. Da Thawan se thabak loiraga hankibada Chanchan se puragi hairaktaw mankreda. Somesna hairai. Hairaktaw manbanadi purani haikrabani. Aduna itaima kawba horo. Angang aduna adudi sigi mafamse hanjin laktorine. Angang adugi wa aduda Somes angang aduda yenglaga hairai. Aina somda matha sari. Asomda Hollywood ki heroine manba male hobududa maduna khangaga tawgadaba mayamdo aini kangrum sadoise. Amasidi aduga loi kawkhre. Thawan Chanchan da wa haining haibadi ngamde. Chanchan so Thawan gi mataw aduda wa amadi haining ni khanglabani. Maso dum chatli Thawan na tapna hairaklami. Noigi khulse yam ingna chingale wakhalga nuai. Yum sulana lana taba. Mi sulangdabagine. City dagisu khara haidokbagine. Thawan na wa haudoklage khanduna hairaklami. Aidi mafam asigi phajaba. Mafam asigi nungshiraba warisingna Imphaldaga haningdre. Mafam asida lairamliba Maitai Chanura singa iramdamda lehoriba Maitai Chanura singa khenaba haibabu nakna khudamni. Thawan gi wa aduda Chanchan do Thawan da yenglaktuna momo noktuna tapna khumlaklami. Manipur gi Maitai Chanura su Maitaini. Sida lairiba Maitai Chanura su Maitaini. Sidadi aikhogi asengba mafam natabanina aikhogi na chanabi singbu mangkhigadra kibadagi punsi mahingda amadi londa Manipur gi Chanura singa khajik khenabane. Adubu pukning wakhal amadi thamoidi chapmane. Chanchan gi wa aduda Thawan su momo noklaklami. Nangbu Manipur da laabo. Laktri Manipur gi Loktak Moirang Kangla Khongjom nang chatningdro. Chaninge pubinaba laiteda. Aina pura loire. Chanchan Thawan da yenglaga momo noklaklami. Oja manigi sangaida yausilaklami. Oja Bipin thongalda mi amaga wari sanaduna lairami. Thawan hoi lakpa ubada hairaklami. Chagi singloi horabani ibungo. Hoi oja changjaramage. Numidang wairamni Barak Turel ki torbanda kumthaduna Thawan hoi video namlammi. Numitna nongchup maikai pangduna mayum changlamdaigi Barak Turel ki fajaba adu hi uhonbasing aduna so henna magun haplammi. Pak chawraba Barak imaidagi inglaba malangso maningtamna setli.
ꯊꯋꯥꯟ ꯍꯣꯏ ꯃꯐꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯅꯝꯂꯒ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡꯁꯤ ꯅꯣꯔꯣꯕꯤꯜꯗ ꯆꯠꯁꯦ꯫ ꯐꯅꯤ ꯑꯣꯖꯥ, ꯍꯌꯦꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯒꯗꯕꯁꯤꯡꯁꯨ ꯁꯤꯅꯣꯞꯁꯤꯁ ꯑꯣꯏꯅ ꯍꯣꯔꯦꯟ ꯊꯥꯕꯤꯔꯛꯑꯣ ꯑꯣꯖꯥ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯕꯔꯥꯛ ꯇꯣꯔꯕꯥꯟꯒꯤ ꯃꯈꯥ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈꯤꯔꯝꯃꯤ꯫ ꯁꯣꯃꯦꯁꯅ ꯁ꯭ꯇꯦꯂꯥꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯅꯦ꯫ ꯅꯪ ꯃꯥꯒꯤ ꯀꯣꯜ ꯄꯥꯏꯔꯛꯇꯦꯅ? ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯕꯅꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ, ꯏꯀꯥꯏꯕ ꯑꯃ ꯈꯪꯗꯦ꯫ ꯃꯣꯗꯦꯜꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯤꯊꯍꯧꯕ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯃꯒꯁꯨ ꯄꯨꯟꯕ, ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯂꯥꯛꯆꯦꯜ ꯑꯗꯨꯒꯁꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯃꯥꯒꯤ ꯋꯥ ꯇꯧꯁꯦ, ꯒꯥꯔꯤ ꯊꯧꯔꯣ꯫ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯋꯥꯟ, ꯁꯣꯃꯦꯁ, ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥ ꯕꯤꯄꯤꯟ ꯅꯣꯔꯣꯕꯤꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯆꯪꯈꯤꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯣꯟꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯈꯣꯏ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯗꯣꯏꯅꯤ, ꯀꯤꯂꯣꯃꯤꯇꯔ 3ꯃꯨꯛꯇꯤ ꯈꯣꯡꯅ ꯆꯠꯂꯅꯤ꯫ ꯊꯋꯥꯟ ꯍꯣꯏꯒꯤ ꯃꯤ ꯑꯃꯅ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯤꯂꯣꯃꯤꯇꯔ 3ꯕꯨ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦꯗ, ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟꯅ ꯆꯠꯄ ꯍꯧꯈꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯃꯥꯡ ꯊꯥꯔꯝꯃꯤ꯫ ꯂꯝꯍꯥꯡ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯗꯣ ꯀꯥꯡꯂꯨꯞꯁꯤꯡꯅ ꯇꯥꯕ ꯈꯨꯜ ꯃꯆꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯎꯃꯪꯂꯣꯝꯗꯅ ꯌꯣꯡꯁꯤꯡ ꯎ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯩꯈꯣꯝ ꯌꯥꯝꯅ ꯊꯣꯛꯄ, ꯈꯣꯡ ꯈꯔ ꯄꯨꯊꯕ ꯂꯝꯍꯥꯡ ꯑꯃ ꯊꯋꯥꯟ ꯍꯣꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯆꯤꯡ ꯃꯆꯥ ꯑꯃꯗ ꯂꯪꯖꯥ ꯈꯔꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯎꯔꯝꯃꯤ꯫ ꯈꯔ ꯁꯨꯝ ꯆꯠꯂꯒ ꯊꯋꯥꯟ ꯍꯣꯏꯅ ꯅꯣꯔꯣꯕꯤꯜ ꯍꯥꯏꯕ ꯀꯁꯥꯔꯤꯁꯤꯡꯒꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯊꯋꯥꯟ ꯍꯣꯏ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯄꯥꯛ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯄꯥꯡꯈꯠꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯌꯥꯏ ꯃꯊꯛꯇ ꯈꯣꯡꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯤꯡ ꯂꯝꯕꯤꯒ ꯁꯝꯅꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯊꯋꯥꯟꯒ ꯑꯣꯖꯥ ꯕꯤꯄꯤꯟꯒ ꯆꯠꯇꯨꯅ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯃꯦꯁꯀ ꯑꯉꯥꯡ ꯑꯃꯒꯅ ꯅꯥꯀꯟ ꯑꯅꯤꯗ ꯆꯠꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯄꯥꯠ ꯑꯁꯤ ꯀꯁꯥꯔꯤꯁꯤꯡꯅ ꯅꯣꯔꯣꯕꯤꯜ ꯀꯧꯏ, ꯃꯩꯇꯩꯁꯤꯡꯅꯗꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯅ ꯀꯧꯏ꯫ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯒꯝꯚꯤꯔ ꯁꯤꯡ, ꯅꯔꯥ ꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯨꯝꯂꯒ ꯃꯆꯤन मनाव अनीना मायोक्नना लेपलगा मफम सुंगोन ओंथोक्नदना लेंग सुंगोन ओंथोक्नदना अहिंग चुप्पा इसितुना nga फारगा मदु चादुना बर्मिस अवासिंगदा लांदादुना मणिपुरदगी अवा तांथोखिबनी। ओ ओजा वारी असिदगी खुदम ओइबे याबा करिगुम्बा अमदि लेबिब्रा लेरम्मी पाट असिमक्तदा निंथौ मचिन मनाव अनीना अहिंग चुप्पा इसितखिबा मफमनि हाइदुना थाजनबा मफम लेरम्मी। अदुबु हौजिक्ति फार्म तौसनरपदगी मफम अदो मफम मरांग खंखिद्रे तु अस्वाइसिनी असी हाइदुना ताक्लम्मी। थवान होय मफम अदुबु नुमितुमा कोइचत चतुना सर्वे तौरम्मी। नुमित खरनी हौजिनखि थवान होयगी थबक अदु खुमांग चौसिन जंगसिलम्मी। थवानगा चंचनगसु नोंगमा नोंगमगी नक्सिनबा हेनकलक्लम्मी। चंचनसु थवानबु मथमोइदा लोना लाचरिबनी। नुजा मपोक ओइबना मपाल थोंगदा मकालामना उथोकपा हाइजबदि ngamjadabani। असुमना फाइरेन था लोइखिदुना लाक्लम्मी। लेसाबी पाखंग कयाना खौरांना ngaijaba था लमता था यावसंग था कसार लमदम अदुदा तारिबा मैतैसिंगना अदुमंगाई आंगांगसिंग अहल लेसा पाखंग पुंबा पुकनिंग मखे लांगनरम्मी। थवान अमदि चंचन बराक तोरबानगी लै मचु कया हौबा मफम अमदा मखोय अनी खक्तमक उनरम्मी। चंचन तुमिना लेपलम्मी। थवाना करी खलिनो उंगिदुबो कइसु खंदिदा यावसंग कुइद्रेको कुइद्रे यावसंग यावखिदोय नत्रो तंबा ngamdrida इम्फाल दा अखोइगी सर्वे रिपोर्ट का वीडियो सिंग असे थिलुदबा यादौ मांदे। चंचन मथ्वाई खितंग नुंगाइजरमदे अदु हाइबगिरो उनरिसे। थवाना चंचनदा नुंसिना येंगलगा हाइरक्लम्मी। नंगबु अहानबु उखिबा मिकुब अदुदगी नंगबु अैगी थमोय असिना अैगी यामना नक्नबा मगुमना नुंसिबा फावखिबने। अैगी थवाई असिना नंगबु थादोक्लनु हाइदुना तत्तना इनसिलए। पाक चावरबा बराक लाइजे असिदा लाक्लिबा नंगी नुंसि इरे असिना लमलेन लमनुंसि अनिगी मरिसु ओइबगुमना अैगी थमोइदा फावे। नुंसिरबा वारी कयासिंग असिदा नंगना हेना मतिक मगुन हापगुमना फावे। नंगी थांगी थांहाय कयाना
ꯃꯩꯇꯩ ꯂꯩꯃꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯁꯛꯅꯤ꯫ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯇ ꯏꯒ ꯏꯒ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯪꯒꯤ ꯏꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯗ ꯇꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯆꯟꯆꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯔꯨ ꯇꯔꯨꯔꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯊꯋꯥꯟꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯋꯥꯟꯅ ꯆꯟꯆꯟꯗ ꯄꯨꯔꯥ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯉꯥꯏꯐꯗꯅ ꯑꯩ ꯏꯝꯐꯥꯜꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯪꯕꯨ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯇꯩꯁꯤꯡꯅ ꯁꯤꯕ ꯆꯤꯡ ꯍꯥꯏꯅꯕ ꯆꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯤꯡ ꯀꯥꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯉꯥꯡ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯤꯡ ꯀꯥꯅꯔꯝꯃꯤ꯫ ꯆꯟꯆꯟꯁꯨ ꯃꯃꯥꯟꯅꯕꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯆꯤꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯟꯆꯟꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯣꯛꯇꯨꯅ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯁꯛ ꯈꯪꯕ ꯅꯨꯄꯥ ꯑꯃ ꯕꯣꯂꯦꯔꯣ ꯑꯃꯒꯤ ꯃꯃꯥꯡꯗ ꯉꯥꯊꯗꯨꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯆꯟꯆꯟꯅ ꯎꯔꯛꯂꯝꯃꯤ꯫ ꯆꯟꯆꯟꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯊꯋꯥꯟ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯄꯥꯈꯪ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯟꯆꯟꯗꯤ ꯊꯋꯥꯟ ꯎꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯆꯟꯆꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯇꯞꯅ ꯀꯧꯔꯝꯃꯤ, "ꯗꯥ ꯊꯋꯥꯟ"꯫ ꯊꯋꯥꯟꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯦ"꯫